If they do it, they get obliterated. There won't be anything left. Iran maikaydi hauzik West Asia da nauna lakliba conflict asida US amasung Israel challenge tawduna anawa underground missile city ama so tawrokre nakalamorom da USA gi maikaydi Indian Ocean da leiriba Diego Garcia hairiba island asida aduki matik yamba khulaising paishinba hawkre matam khara ingtharuraba matungda housing na hauna West Asia gi oina lakliba conflict asi khajik tagi achouba lanjau ama oiraga ra haiba asi yamna chawbo hangni Miyoi ki amagi maikaydi gidi war declare tawkre haiba wafam singsu hanjin fongdongnari khudingmak pu anabu video amada amuka hana taramnok churi ngasigi video sida international gi oiba stage da nauna lakliba geopolitical geoeconomical amasung makal makha kaya ki oiba anauba updates sing asigi matangda amuk punna miyeng tabinasi ihana hanbada hauji ki oina international news asida khwaidigi yamna hot topic oina leiriba asi Iran hairiba country asigi anauba underground missile city ama video footage thadokduna US amasung Israel bu challenge tawduna circulate tawrukliba asini haukiba matam khara asida Israel amasung Hamas gi oina leiramba landform adu ceasefire poraktuna matam khara gi oina nemtharuba matung Syria da su Bashar al-Assad ki lenga adu tu kraba matung da hairiba mafam aduda nauna lakliba rebel group amasung Israel gi maikaydi gi mafam kayama amasung Turkey gi maikaydi gi mafam kayama control tawduna Hana gumna layram landform adu uwa fanglakdaba matung asida ikhang khangutana nahaunana amuk US gi maikaydigi piracy gi against the red chataribani haiduna Yemen da layriba Houthis hairiba rebel group asigi mathakta akanba military operation sing chatharaktuna yamna kanba attack sing chathakraba matungda mikup kharagi matungda amuk Israel gi maikaydigi Gaza gi mafam kaya amada air bombing chathaduna nahaunana Israel amasung Hamas gi oiba landform asi nauna haurakpagi oiba thodok sing laikre Masida aikoina yamna clear oina ubu fangba wafam ama haiba taragadi hauji USA gi maikaydi Yemen da leiriba Houthis gi group asigi mathakta chathariba action asida khudingmak masida thorakliba result khudingmu asigi responsibility asi Iran na pugadabani haiba leiriba conflict asigi haurakfam si Irani haidona Iran da oina point tawbagi oiba wafam aikoina hanjin US gi side gi fangdokba asi taba fangle Hauji asi Gaza Strip ta songnariba Israel amasung Hamas gi oiba landform asisu adamak makha chachari nakal amaromda Yemen gi oina hauji songnariba Houthis amasung US gi oiba landform asidasu Houthis group gi maikaydi gi retaliatory strike oina US gi leiriba warship te attack chathaba amasung nahaunana Gaza da lan haukraba matungda Houthis singi maikaydi gi Israel gi mafam kaya amada missile kapa asi nahaunana haurakle Israel gi maikaydi gi nahaunana Gaza city da attack chathaba haurakraba matungda Houthis gi maikaydi gi su US gi warship amasung Israel hairiba countries gi matakta target tawduna missile kaya ama kapsilakpa lepti masigumnaba missile sing asi Israel gi maikaydi gi su hauji fawbagi oinadi Houthis da directly retaliate tawbagi mohta masibu ngakthokduna adamak tumina yengduna leiri Masigumlaba matam asida USA gi maikaydi gi Indian Ocean da leiriba Diego Garcia hairiba India gi southern thangba sarukta leiriba Mauritius amasung UK hairiba country ni sigi marakta yamna kanna yenariba amana aigini haiduna yamna kanna yenariba hauji fawbagi oinadi UK gi territory oina leiduna USA na control tawduna leiriba US gi military base oina leiriba mafam asida aduki matik yamba khusu khulaising tamna paishinba haurakpagi oiba report kaya ama thorakli madudasu US gi oina aduki matik yamna advance oiba bombing da sijinaba B2 bombers stealth fighter jet sing asi Masibu yamna paishinbagi oiba masibu develop tawbagi oiba report sing leptana adumak thoraklibani Hauji West Asia gi Yemen da yamna kanna US ki maikaydi gi attack chathari ngai nakal amarom dasu Israel amasung Hamas gi oina leiriba Gaza Strip da songnariba landform asisu nahaunana haukraba matungda US ki maikaydi ikhang khangutana Diego Garcia hairiba mafam asida makogi oina leiriba military gi oiba khusukulaising asi aduki matik yamna paishilakliba asi Thokiba conflict asida US gi maikaydi gi karigumba plan amadi leire haiduna expert kaya amagi maikaydi gi adumak fongdoknari karigumba haujik thokliba conflict asina South thoraktuna achogba landform ama oirakpa taragadi Diego Garcia hairiba mafam asida gi US gi maikaydi gi makogi oina leiriba military gi oiba maru oiba khusukolai amasung polam sing masigi oiba support khudingma asi mateng pangbada US gi oina khwaidi yamna mafam chagadaba mafam amani Development kaya sing asi lepa laitana thorakraba matung asida Iran hairiba country asigi maikaydi gi su yamna fong na US amasung Israel bu challenge tawduna Zionist regime bu challenge tawduna
ꯏꯔꯥꯟꯁꯨ ꯍꯧꯖꯤꯛ USAꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩ ꯑꯩꯈꯣꯏꯁꯨ ꯁꯦꯝ ꯁꯥꯔꯦ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕ ꯉꯝꯂꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯔꯛꯂꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯤꯁꯥꯏꯜ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯚꯤꯗꯤꯑꯣꯗ ꯁꯣ ꯇꯧꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯥꯔꯀꯨꯂꯦꯠ ꯇꯧꯗꯨꯅ ꯗꯥꯏꯔꯦꯛꯂꯤ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯂꯩꯔꯤꯕ ꯖꯥꯏꯅꯤꯁ ꯔꯦꯖꯤꯝ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ USꯅ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯀꯟꯐ꯭ꯔꯟꯇꯦꯁꯟꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯔꯥꯟꯁꯨ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯥꯏꯊꯣꯔꯛꯂꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯤꯁꯥꯏꯜ ꯁꯤꯇꯤ ꯑꯁꯤ ꯃꯃꯥꯡꯗ ꯃꯐꯝ 3 ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝ 3 ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯅꯧꯅ ꯊꯥꯗꯣꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯐꯣꯡꯗꯣꯛꯇꯅ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯃꯁꯤꯒ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯤꯁꯥꯏꯜ ꯁꯤꯇꯤ ꯑꯁꯤ 4ꯗꯤ ꯁꯨꯔꯦ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯒꯤ ꯍꯧꯕ ꯇꯥꯔꯒꯗꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯨꯝꯂꯕ ꯃꯤꯁꯥꯏꯜ ꯁꯤꯇꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯤꯁꯥꯏꯜ ꯁꯤꯇꯤ ꯑꯁꯤ ꯑꯃꯃꯝ ꯁꯦꯝꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2 ꯑꯁꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯒꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯟꯒꯤ IRGCꯒꯤ ꯑꯦꯔꯣꯁꯄꯦꯁ ꯐꯣꯔꯁ ꯀꯃꯥꯟꯗꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯇ ꯑꯣꯄꯟꯂꯤ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯁꯨꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯤꯁꯥꯏꯜ ꯁꯤꯇꯤ ꯑꯁꯤ ꯚꯤꯗꯤꯑꯣꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯍꯜꯂꯛꯂꯤꯕ ꯑꯁꯤꯗ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯑꯃꯁꯨꯡ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯑꯅꯧꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯁꯨꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯤꯁꯥꯏꯜ ꯁꯤꯇꯤꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯩꯗꯨꯅꯊꯝꯂꯦ ꯔꯦꯗꯤ ꯑꯣꯏꯔꯦ US ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯊꯦꯡꯅꯅꯕ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯎꯠꯂꯤ ꯇꯧꯕꯇꯕꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯁꯤꯇꯤ ꯑꯁꯤꯗ ꯊꯝꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯤꯛ ꯀꯤꯔꯤꯛ ꯏꯟꯅꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯪꯀꯔ ꯕꯁꯇꯔ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯕꯣꯝ ꯑꯃꯈꯛ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯁꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯒꯥꯖꯥꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡ ꯁꯤꯕ ꯌꯥꯎꯔꯛꯄ ꯑꯗꯨꯗ USꯀꯤ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ USꯇ ꯄ꯭ꯔꯣꯇꯦꯁ ꯂꯥꯛꯄꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯖꯣ ꯕꯥꯏꯗꯟꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯀꯛꯊꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯍꯧꯅꯅ ꯇ꯭ꯔꯝ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯏꯖꯔꯦꯜꯗ ꯑꯃꯨꯛ ꯁꯄꯣꯔꯠ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯔꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯅꯦꯜꯁꯤꯡꯗ ꯌꯥꯝꯅ ꯇꯝꯊꯤꯔꯤꯕ ꯑꯁꯤ ꯍꯟꯗꯛ ꯅꯍꯧꯅꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯍꯃꯁꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯠꯈꯤꯕ ꯑꯗꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟ 60 ꯐꯤꯠ ꯃꯈꯥꯗ ꯂꯩꯕ ꯇꯅꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝꯕ ꯇꯅꯦꯜ ꯑꯃꯈꯛꯇ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯟꯅ ꯅꯧꯅ ꯊꯥꯗꯣꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯁꯨꯕ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯊꯝꯐꯝꯁꯤꯡꯒꯤ ꯑꯣꯏꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯤꯁꯥꯏꯜ ꯁꯤꯇꯤ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯅꯛꯅ ꯅꯛꯅꯅ ꯊꯝꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯍꯦꯛ ꯁꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯁꯝꯅꯔꯛꯇꯨꯅ ꯄꯣꯈꯥꯏꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯅ ꯊꯥꯗꯣꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤꯕꯁꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ USAꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯎꯠꯇꯨꯅ ꯏꯔꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯏꯔꯥꯟꯒꯤꯁꯨ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯃꯥꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯏꯔꯥꯟ ꯑꯃꯁꯨꯡ USꯀꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯃꯁꯨꯡ ꯕꯥꯏꯗꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯗꯨꯃꯛ ꯉꯝꯗꯅ ꯂꯥꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯏꯔꯥꯟ ꯑꯃꯁꯨꯡ USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯗꯥꯏꯂꯣꯒꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯂꯤꯇꯔꯤ ꯑꯦꯒ꯭ꯔꯦꯁꯟ ꯀꯌꯥ ꯑꯃ ꯎꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯀꯟꯐ꯭ꯂꯤꯛ ꯀꯌꯥ ꯑꯃꯗꯒꯤ ꯊꯣꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯅꯥꯀꯟꯗ ꯊꯣꯔꯛꯂꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯆꯥꯎꯈꯠꯈꯤꯗꯨꯅ ꯑꯆꯧꯕ ꯃꯤꯂꯤꯇꯔꯤ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ
US ki Donald Trump ki maikei deki Hellfire gi oibo warning Iran asi ufun tana mahangani haibagi oibo wafum sing nakal amarom da madui fakum oina Iran gi maikei deki su samudra asi hell onhangani haibo